नुपी मचा अमा ngasi ayuk anganbada mayunggi mamang sanggoida thori yanduna siramle press na phangba pawgi matung inna thodok asi Imphal West district ki manung chanba Sagolban Nepra Menjar lekai da thokhibani laibak thiba thodok adu da leikhitrabi nupi macha adu kaithelakpam Thambelina Elias Mathoi sahi 13 apokpa Iboton kawi mahak thori yanduna siram liba adu imung manunggi miyosingna thengnarakkhibani leikidrabi nupi macha asi hauji Asian Academy da class 11 tamlibi mahiroini thodok thokfam aduda police amadi forensic science ki team sing laktuna yengsinbaga loinana asiba hakchang postmortem tongnabagidamak rems mokta thamkhre mahak karigidamak thori yanduna siram lebano haiba hojik phawbagi oina khangba ngamdri